ꯆꯥꯕ ꯊꯛ ꯌꯥꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯆꯠꯂ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯩꯗꯅ ꯃꯌꯥꯝ ꯍꯪꯒꯥꯝ ꯑꯃ ꯆꯝꯅ ꯊꯣꯡꯖꯔꯒꯦ ꯍꯪꯒꯥꯝꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯗ꯭ꯔꯦ ꯁꯤꯝ ꯆꯥꯊꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯍꯋꯥꯏꯇꯣꯟꯅꯦ ꯍꯋꯥꯏꯇꯣꯟꯒ ꯑꯗꯒꯤ ꯁꯤꯡꯖꯨ ꯄꯥꯟ ꯃꯈꯥ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯁꯤꯡꯖꯨ ꯁꯨꯖꯔꯒꯦ ꯌꯣꯡꯆꯥꯛ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯣꯡꯆꯥꯛꯁꯦ ꯍꯞꯇꯥ ꯑꯃ ꯐꯥꯔꯝꯃꯅꯤ ꯁꯤꯅꯦ ꯁꯤ ꯁꯤꯡꯖꯨ ꯁꯨꯖꯔꯒꯦ ꯍꯣꯔꯦꯟ ꯃꯤꯃꯤ ꯍꯥꯞꯆꯟꯕ ꯌꯥꯏ ꯃꯤꯃꯤꯒ ꯇꯧꯔꯒ ꯁꯤꯅ ꯇꯧꯔꯒ ꯆꯥꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯩꯇꯩꯒꯤꯗꯤ ꯍꯪꯒꯥꯝꯁꯤ ꯑꯗꯨꯃꯥꯏꯅ ꯅꯝꯗꯗꯤ ꯍꯥꯎꯇꯦ ꯑꯗꯨꯅ ꯅꯝꯃꯒꯦ ꯍꯦꯛ ꯅꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯆꯥ ꯑꯣꯏꯔꯦ ꯃꯤ ꯑꯍꯨꯝꯗꯒꯤ ꯃꯤ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯑꯆꯧꯕ ꯇꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯀꯥꯝꯃꯒ ꯃꯅꯤꯟ ꯊꯥꯗꯣꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒ ꯃꯅꯤꯟ ꯐꯗꯤꯒꯣꯝ ꯆꯝꯕꯁꯨ ꯍꯥꯎꯇꯕ ꯑꯃꯨꯛꯇꯪ ꯀꯥꯝꯃꯒ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯄ ꯁꯤꯅꯗꯤ ꯍꯦꯟꯅ ꯍꯥꯎꯕ ꯑꯩꯉꯣꯟꯗꯗꯤ ꯆꯟꯕꯨ ꯆꯟꯗ꯭ꯔꯦꯍꯦ ꯆꯟꯗ꯭ꯔꯦ ꯉꯁꯤ ꯍꯪꯒꯥꯝꯁꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯍꯣꯔꯦꯟ ꯃꯩꯗ ꯑꯗꯨꯒ ꯐꯖꯅ ꯁꯣꯏꯖꯤꯜꯂꯒ ꯃꯦꯠꯄꯁꯦ ꯂꯤꯕꯨ ꯉꯥꯜꯂ ꯇꯧꯕꯗꯤ ꯍꯥꯎꯇꯦꯕ ꯌꯥꯝꯅ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅ ꯃꯦꯠꯄꯗꯨꯅ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯦꯜꯂꯦ ꯍꯥꯎꯕ ꯔꯣꯁ ꯂꯧꯗꯣꯏꯅꯦ ꯐꯖꯅ ꯔꯣꯁ ꯂꯧꯊꯒꯦ ꯈꯪꯗꯦ ꯊꯣꯏꯗꯤꯡ ꯍꯥꯞꯄ ꯕꯦꯁꯣꯟ ꯍꯥꯞꯄ ꯑꯝꯇ ꯍꯥꯞꯄ ꯇꯧꯔꯒꯦ ꯌꯣꯡꯆꯥꯛ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛ ꯍꯥꯞꯆꯔꯒꯦ ꯂꯧꯊꯣꯛꯑꯦ ꯆꯥꯝꯊꯣꯛꯑꯦ ꯂꯧꯔꯒ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒ ꯃꯌꯥꯟ ꯁꯨꯔꯦ ꯑꯗꯨꯒ ꯈꯔ ꯑꯗꯨꯝꯁꯨ ꯌꯥꯎꯔꯦ ꯀꯣꯟꯅꯕ ꯊꯨꯝꯌꯥꯛꯄꯤ ꯃꯆꯦ ꯑꯃ ꯌꯥꯎꯔꯦ ꯁꯤꯡꯖꯨꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯍꯥꯞꯆꯟꯒꯦ ꯇꯧꯕꯅꯤ ꯃꯤꯃꯤ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯁꯦꯕꯥ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯥꯏꯕꯗꯤ ꯆꯥꯕ ꯊꯛ ꯌꯥꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯆꯠꯂ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯩꯗꯅ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯎꯔꯛꯑ ꯃꯣꯏꯁꯨ ꯈꯔꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯣ ꯈꯔ ꯐꯥꯎꯍꯜꯂꯤꯗꯅ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯥꯏꯁꯦ ꯁꯦꯕꯥ ꯍꯥꯏꯁꯦ ꯁꯤꯕꯨ ꯀꯧꯏ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯇꯣꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯧꯖꯔꯒꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯦ ꯍꯪꯒꯥꯝꯁꯤꯗꯤ ꯃꯩ ꯇꯥꯗꯣꯔꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯀꯥꯔꯤ ꯐꯗꯤꯒꯣꯝꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠꯄ ꯑꯗꯨꯝ ꯍꯥꯎꯋꯦ
hai chậu cái hồng mình nhìn nó cái hồng ấy màนี่ไทยน่ะhal mình nè ai đây lắmปัญหาตรงนี้เขาเดือดที่คุณซิ่งเงินมาเลยน่ะแม่มันต้องคุยกันเราเป็นโง่เสียเนี่ยฉากนั้นขั้นเลยบนชาติสามจากที่เด็กเอาเด้งานนี้เอามันไปนะเจ้าจัดทุนเหนือปังมือ
이렇게. 말은 바뀌게 신나. Mà khám rất là cái ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯤꯇꯪꯗ ꯐꯥꯎꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯏ ꯈꯨꯔꯨꯝꯖꯒꯦ Thank you.